ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯁꯅꯥ ꯂꯩꯍꯥꯎꯒꯤ 13 ꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯊꯣꯛꯈꯤꯕ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯁꯅꯥ ꯂꯩꯍꯥꯎꯒꯤ 13 ꯁꯨꯕ ꯁꯔꯨꯛ ꯂꯩꯍꯥꯎꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯥꯔꯝꯃꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯤꯕꯤ ꯀꯌꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯨꯗꯨꯝ ꯏꯟꯗꯨꯅ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯤ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯤ ꯑꯣꯛꯂꯦꯟ ꯂꯥꯕ ꯈꯥꯕꯣꯝꯕ ꯂꯩꯔꯦꯜ ꯂꯥꯕ ꯌꯧꯍꯣꯜꯂꯤ ꯇꯧꯊ꯭ꯔꯥ ꯆꯤꯡꯖꯦꯜ ꯉꯥꯃꯨꯔꯛꯂꯤ ꯍꯨꯏꯊꯧ ꯂꯥꯕꯁꯨ ꯆꯤꯟꯐꯦꯡꯂꯤ ꯆꯔꯣꯏ ꯇꯤꯇꯨꯁꯨ ꯈꯣꯡꯂꯛꯂꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯗ ꯇꯤꯟꯐꯩ ꯅꯤꯡꯊꯧ ꯄꯥꯎꯍꯟꯆꯤ ꯂꯣꯏꯕꯤ ꯍꯦꯟꯕ ꯑꯃꯨꯕ ꯀ꯭ꯋꯥꯛꯅ ꯂꯟꯕꯥꯎ ꯆꯦꯜꯂꯛꯂꯤ ꯈꯨꯟꯗꯤꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯈꯨꯌꯨꯝ ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯅꯈ꯭ꯔꯦ ꯂꯩꯍꯥꯎ ꯃꯊꯟꯇ ꯁꯅꯥ ꯂꯩꯍꯥꯎ ꯃꯈꯣꯡ ꯑꯗꯨꯗ ꯉꯥꯏꯍꯧꯔꯤ ꯅꯣꯡꯒ ꯉꯥꯜꯂꯛꯄꯒ ꯂꯩꯍꯥꯎꯒꯤ ꯃꯁꯥ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯅꯣꯡꯄꯣꯛ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯊꯨꯞꯆꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯈ꯭ꯔꯤ ꯂꯩꯍꯥꯎ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯃꯍꯥꯛ ꯂꯩꯍꯥꯎ ꯍꯦꯛꯅꯤꯡ ꯃꯟꯈꯤꯗꯨꯅ ꯁꯅꯥ ꯂꯩꯍꯥꯎ ꯃꯈꯣꯡ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯁꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯁꯥꯁꯨ ꯈꯔꯗꯤ ꯅꯤꯡꯁꯤꯡꯉꯤ ꯂꯩꯍꯥꯎꯅ ꯏꯃꯥꯅ ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯀꯗꯥꯏꯗꯕꯨ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯆꯠꯂꯤꯕꯅꯣ ꯁꯣꯏꯗꯅ ꯊꯤꯔꯝꯕ ꯇꯥꯔꯤ ꯑꯩꯗꯤ ꯁꯅꯥ ꯂꯩꯍꯥꯎ ꯍꯦꯛꯄ ꯂꯥꯛꯂꯒ ꯅꯤꯡꯉꯥꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯊꯣꯛꯂꯤ ꯑꯁ ꯉꯥꯎꯏꯗꯅ ꯂꯩꯍꯥꯎ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯍꯥꯎ ꯁꯅꯥ ꯂꯩꯍꯥꯎ ꯑꯐꯪꯕ ꯃꯈꯩ ꯂꯥꯝꯗꯨꯅ ꯍꯦꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯁꯅꯥ ꯂꯩꯍꯥꯎ ꯃꯌꯥꯝ ꯑꯃ ꯄꯣꯂꯥꯡ ꯃꯆꯥ ꯑꯗꯨ ꯊꯟꯅꯕ ꯍꯦꯛꯂꯤ ꯑꯗꯨꯒ ꯂꯩꯍꯥꯎ ꯑꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ ꯂꯩꯍꯥꯎꯅ ꯌꯥꯝꯈ꯭ꯔꯕ ꯂꯩ ꯃꯌꯥꯝ ꯑꯗꯨ ꯄꯨꯔꯛꯄ ꯎꯕꯗ ꯃꯃꯥꯒ ꯁꯖꯤꯛ ꯉꯥꯟꯕꯤꯒꯗꯤ ꯄꯨꯔꯥ ꯉꯛꯂꯤ ꯂꯩꯁꯤꯡ ꯑꯁꯤ ꯅꯥꯍꯟꯉꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯐꯅꯁꯨ ꯌꯥꯝꯃꯤ ꯃꯆꯨꯁꯨ ꯁꯅꯥ ꯑꯍꯤꯡꯕ ꯃꯆꯨꯒꯨꯝ ꯐꯨꯗꯣꯛꯏ ꯁꯖꯤꯛ ꯉꯥꯟꯕꯤꯅ ꯏꯆꯦ ꯌꯥꯝꯅ ꯐꯖꯩꯌꯦ ꯂꯩꯁꯤꯡꯁꯤꯕꯣ ꯑꯩꯉꯣꯟꯗꯒ ꯑꯃꯠꯇ ꯍꯥꯏꯔꯝ ꯇꯥꯛꯂꯝꯗꯦ ꯑꯩꯁꯨ ꯏꯆꯦꯅ ꯊꯣꯡ ꯉꯥꯁꯤꯜꯂꯝꯕ ꯃꯇꯥꯡ ꯑꯗꯣ ꯑꯩꯁꯨ ꯃꯤꯀꯞ ꯊꯣꯛꯏ ꯑꯩꯅ ꯈꯟꯕꯅ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯂꯤꯕꯣꯏ ꯑꯗꯨꯃꯛ ꯅꯤꯡꯕ ꯑꯗꯨꯒꯤ ꯏꯆꯦꯗꯤ ꯅꯊꯟꯇ ꯌꯥꯝꯈ꯭ꯔꯕ ꯂꯩꯍꯥꯎꯁꯤꯡꯁꯦ ꯑꯌꯨꯛ ꯃꯝꯂꯤꯉꯩꯗꯒꯤ ꯍꯦꯛꯄ ꯆꯠꯂꯤꯕꯣꯏꯔꯦ ꯁꯤꯖ ꯇꯨꯝꯕꯤꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯁꯖꯤꯛ ꯉꯥꯟꯕꯤ ꯍꯧꯔꯒ ꯆꯠꯃꯤꯟꯅꯧ ꯌꯥꯗ꯭ꯔꯣ ꯍꯌꯦꯡꯉꯩ ꯅꯪ ꯂꯩ ꯍꯦꯛꯄ ꯆꯠꯀꯅꯨꯀꯣ ꯃꯥ ꯍꯧꯔꯒ ꯆꯠꯃꯤꯟꯅꯧ ꯑꯗꯨꯕꯨꯅꯦ ꯏꯕꯦꯝꯃ ꯃꯇꯝꯅꯒ ꯐꯠꯇꯕ ꯑꯁꯤꯗ ꯏꯃꯥꯗꯤ ꯅꯪꯅ ꯂꯩ ꯍꯦꯛꯄ ꯆꯠꯄꯗꯣ ꯀꯌꯥ ꯄꯥꯝꯗꯦꯀꯣ ꯀꯌꯥ ꯆꯠꯍꯟꯅꯤꯡꯗꯕꯅꯤ ꯂꯩꯍꯥꯎꯅ ꯏꯃꯥ ꯑꯩꯁꯨ ꯃꯥ ꯍꯧꯗꯣꯛꯁꯤꯔ ꯈꯜꯂꯝꯕꯅꯤ ꯑꯇꯨꯝꯖꯔꯁꯅꯨ ꯍꯧꯗꯣꯛꯇ꯭ꯔꯕ ꯑꯩꯅ ꯆꯠꯂꯤꯗꯣ ꯐꯅꯌꯥꯝꯁꯨ ꯉꯜꯂꯤ ꯏꯃꯥ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯝꯗꯥꯏꯗꯅꯤ ꯁꯤꯖ ꯇꯨꯝꯕꯤꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯏꯔꯨ ꯃꯥꯏꯊꯖꯔꯣ ꯑꯗꯨꯒ ꯐꯤ ꯁꯥꯒꯦꯔꯥ ꯀꯩꯅꯣ ꯇꯧꯔꯣ ꯑꯗꯨꯒ ꯀꯣ ꯁꯖꯤꯛ ꯉꯥꯟꯕꯤꯁꯦ ꯈꯔꯁꯨ ꯀꯣꯏꯕ ꯄꯨꯕꯤꯔꯣꯀꯣ ꯅꯨꯡꯊꯤꯜ ꯑꯍꯥꯡꯕ ꯃꯇꯝꯗ ꯆꯥꯛꯁꯨ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯏꯃꯥꯅ ꯊꯣꯡꯕ ꯂꯣꯏꯔꯦ ꯏꯃꯥꯁꯨ ꯈꯔ ꯉꯟꯅ ꯆꯥꯔꯒ ꯌꯥꯏꯔꯤꯄꯣꯛ ꯈꯩꯇꯦꯟ ꯄꯥꯡꯈ꯭ꯔꯒꯤ ꯁꯅꯥ ꯂꯩꯍꯥꯎꯁꯤꯡ ꯑꯁꯤꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯤꯌꯥꯝꯅ ꯁꯣꯏꯗꯅ ꯄꯥꯝꯈ꯭ꯔꯅꯤ ꯁꯤꯖ ꯇꯨꯝꯕꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯩꯊꯦꯜ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯂꯩꯍꯥꯎꯅ ꯏꯔꯨꯖꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯑꯗꯨꯒ ꯁꯖꯤꯛ ꯉꯥꯟꯕꯤꯅ ꯆꯥꯛꯈꯨꯝꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯅꯤ ꯐꯤꯃꯨ ꯁꯦꯠꯄ ꯅꯤꯄꯥ ꯑꯗꯨꯒ ꯍꯩꯇꯣꯟꯒ ꯋꯥ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯝꯃꯤ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯅ ꯍꯩꯇꯣꯟ ꯑꯩꯗꯤ ꯁꯛꯂꯣꯠꯀꯤ ꯌꯥꯎꯅ ꯂꯣꯠꯂꯕꯅꯤ ꯑꯩꯒꯤ ꯅꯤꯡꯕ ꯑꯁꯤ ꯊꯨꯡꯗ꯭ꯔꯤ ꯐꯥꯎꯕ ꯀꯅꯥꯒꯤ ꯃꯐꯝꯗ ꯏꯁꯛ ꯑꯁꯤ ꯐꯣꯡꯂꯔꯣꯏ ꯂꯦꯞꯂꯕꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤ ꯅꯤꯡꯕ ꯑꯁꯤ ꯊꯨꯡꯗꯕ ꯃꯇꯥꯡ ꯊꯣꯛꯂꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯤ ꯅꯤꯡꯕ ꯀꯥꯏꯅ ꯂꯦꯟꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯇꯧꯗꯧꯕ ꯊꯕꯛꯁꯤ ꯆꯦꯛꯁꯤꯟꯅ ꯇꯧꯗꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯁꯅꯥ ꯂꯩꯍꯥꯎ ꯍꯧꯔꯤꯕ ꯃꯈꯣꯡ ꯑꯗꯨ ꯇꯥꯅ ꯆꯠꯄ ꯌꯥꯔꯣꯏ ꯅꯪꯒ ꯎ ꯌꯥꯟꯕ ꯍꯩꯕ ꯀꯅꯥꯅꯣ ꯃꯈꯣꯏ 2-3 ꯅꯦꯛꯂꯨ ꯑꯗꯨꯒ ꯆꯠꯂꯨ ꯁꯦꯟꯗꯤ ꯑꯁꯤꯅ ꯀꯣꯟꯅꯅꯕ ꯁꯤꯜꯂꯨ ꯀꯅꯥꯅꯁꯨ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯑꯁꯤꯃ ꯀꯥꯎꯒꯅꯨ ꯁꯅꯥ ꯂꯩꯍꯥꯎ ꯑꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯇꯨꯍꯟꯒꯗꯕꯅꯤ ꯈꯪꯉꯤꯗꯅ ꯂꯥꯏꯑꯣꯏꯔꯕ ꯁꯅꯥ ꯂꯩꯍꯥꯎ ꯑꯗꯨ ꯎꯔꯥꯏ ꯍꯛꯇ꯭ꯔꯤꯕ ꯃꯈꯩ ꯁꯅꯥ ꯀꯣꯟꯌꯥꯏ ꯂꯨꯄꯥ ꯀꯣꯟꯌꯥꯏ ꯊꯥꯔꯒ ꯊꯧꯅꯤꯌꯨ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯅꯕ ꯁꯣꯏꯍꯟꯕ ꯌꯥꯔꯣꯏꯀꯣ ꯁꯅꯥ ꯂꯩꯍꯥꯎꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯔꯣꯏꯕ ꯄꯪꯈꯩ ꯍꯩꯇꯣꯟꯅ ꯑꯣꯖꯥꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡꯁꯤ ꯑꯩ ꯑꯃꯠꯇ ꯆꯤꯊꯗꯅ ꯄꯥꯡꯖꯈꯤ ꯉꯁꯤꯗꯤ ꯃꯉꯝ ꯆꯠꯅꯕ ꯑꯩ ꯍꯣꯠꯅꯖꯒꯤ
सिंगी यावना चिंगलबदी हंदक मुक्ति लई असी मालेमगी लैरोल नुंगलोन मरोल तरेत फाउना चिंगबंगंब ओइचगे ओजा ओजाना पीबीरिबा सेन असिदी अस ओंथोकनि यामख्रेबो सेन असी उबदा सना लेहौ यालु हाइबदा कनाना सुमाई लैदुना चेलरुई ओजा फिमु सेटपा अदुना यारेसे मतम से हौजिन खिनबनी अमुक कोथरगा लैरनु कोरोंग माना ममद्रिङै चलो हौजिंगमक थिन्थरगनु अरेंबदा मतम हौखिबन हालगनी पांथोकलुरो हैतोन नथौदो सना लेहौ अदुना मालेम लैदा तादुना लेहौरि हाइबा पाव अदो आइगी नाकोंग असिदा ngasiगी नुमित असिदा ताहल्लु हैतोन थिन्थाबा तौदना मफम अदु थादोक्तुना चटख्री अदुगा उ खाइबा हैबा उ यानबा हैबा निपा अहुम नेक्ली हैतोनना उ अदुगी वारी वखोंगदी अमता हैदोक्ती याम ख्रबा सेन मयाम अमा निपा अहुम अदुगी मफमदा चप मानना पीरी सेल मयाम अदु उबदा निपा अहुम अदुदी मिथकली कदाइनो उ अदुबो हेक्ते यालगिनी हेक्ते खाइरगी असी हाइदुना सिंजंग होराई मकुत चाबु कुलाई सिंग अदु पुथुना पाट अदु फाउथुना लोना तुमिन्ना कना खंकी उखिनी मतागुम लाक्ली मिकुप खरगी मतुंगदा सिंयागी सनालेयाव हौरिबा मखोंग अदु यौरी हेम्बा लैसियम गोरो मखोई अहुम पुन्ना थुंगलरी हैतोना मांग थालुना पुरई गोरोना फजरेदा लेहौ पाम्बिसिदी लेहौ लेरिंगी मनम असिना अकोइबा असिदा मरोन अमा मचु असिगी हाइरोबदी सना लेहौनिनि सिदी तादा उ असियानबगी मरम असिबु हैतोना सिगी वरिसे यामना लैरी आई कोना लिरगी नथौ अदुदा हाना पांथोउ लैसियमना नुमित चप युंगबु मतम असिदा तादा उ यानगदबा असिबु नुंसा खरा नेमथरगा यानसिबा नुमितना लवाई लिंफु असिदा लैरिङै असिदा उ यानबदी तहोइदिनि तादा हैतोना नुमित युंगेरा युंगोइरा कैसु काइदिदा यानदुइ लैरबदी हेक्तमक यालु हेम्बना अदुदा लुरिबदी तादना कोन्याई हुंदुना हौजिक उ असिदा हाई लै कत्खिबगी थौरांग तौरिबा असिदी उराई हक्नबा खुदक्ता तौबनी सना कोन्याई लुपा कोन्याई हुंबदी नोंगो वाटलिङैदा उ असिदा हुनगदबनी खुदक असिदा हाइबसिदी चानदेदा तादा अफबा ओइबसु ओइनि थाजदेदा उ असिसु हेक येंबदा इसम चंबा उदी मांदी उ असिगी मकोंग असिसु मी अहुम कोनबदा थुंगलोय असुक चाउख्रबा उगी मसामरेना मरोन अमा फल्लिबा तादा तावहैबा थबक्ति ओइदु मांदेदा ननाउगी वखलदा यामना चिंगनबा अमा फावी ननाउनी उ यालगा चिंग खाइरगा पुंसी हिंजबनी सांगलबा चही कया अदुबु ngasi फाउबा मतिक लैबा उ अमत्ता ननाउना उसित थवोइतना मखोइबु यानखिबदि याउद्री हाइजरगा नोंजरगा यानखिबा ngaktani ngasi अखोइगी इरमदा मसिदा लाई ओइरबा उपान कया अमसु उमंग लाई सगोनदुना लैरी उ असि उबमक्तदा इचम चंबा उदी मांदी मसिगे सनाले हौसी अइदी यानबा ngamjararoy तादगी सेनसिंगसे अइ पामजद्रे तादा लौसिनबिरो अइदी ngasaiwai khangdadana इचम चंबा उ ओइरेबै निंगदुना यानगी हाइदुना यारुबनी अदुबु तादा उ असि उरुबदगी अइ यानिंगबा फाउद्रे तादा इसलगे गोरोगा लैसेमगदी हेमबना ngang तौथोरक्लिबा मवोंग मतौसिंग अदु उबदा पुंगक नक्री नाहंगेगा मानदे खलम्मी लैसेमना ngaurubu itaw nangasidi yamkraba sen mayam ama makhong thongna masa mathanta nangi nanakta laklaga nangna miyai ribadu karigino kaino da itaw nangse ngaudi haibadi yaroi itaw gi se hena sen pambagi ro uwasi chawi haina sen silikmalle hairaba khara hapu hairakana tada asida haphallaga loiri nangse yamna pakti oiba punna uyan minani harau harau lang inaraga अस्टल्लीदा ओइबा नंगी मवोंगसिदी गोरोना इताव नंगसे मता अमनी आइदी नुपी अंगांगसु लैरी निंगोल चाकौबसु कुइरक्त्री अदुना यामख्रबा सेनफम असिना चाकौबदा चंगबा पोचै अरै लैता यारी हयेंगता ngairi आइंगोंदा सेन मयाम अमा सोइदना ngarakлагani अदुना आइदी उसे यानदबा याद्री हाइतोना इबंगो नताव अनिसिना हाइसे नंगसु अमुक्तदी खंथौने
ꯎ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅꯃꯛꯁꯨ ꯅꯠꯇꯦ ꯅꯪꯅ ꯎꯔꯥꯏ ꯍꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯔꯥꯏꯕ ꯊꯕꯛꯅꯤ ꯈꯨꯗꯛ ꯑꯁꯤꯗ ꯀꯣꯟꯌꯥꯏ ꯊꯥꯔꯒ ꯍꯥꯏꯖꯔꯒ ꯀꯣꯛ ꯌꯥꯟꯕ ꯌꯥꯕ ꯑꯗꯨꯕꯨ ꯑꯁ ꯇꯜꯂꯦꯗ ꯏꯕꯨꯡꯉꯣ ꯅꯪꯁꯤ ꯅꯪ ꯁꯦꯟ ꯃꯤꯔꯥꯏꯕ ꯉꯝꯂꯗ꯭ꯔꯣ ꯍꯦꯝꯕ ꯉꯥꯏꯍꯥꯛ ꯈꯟꯖꯥꯅꯩ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯎ ꯑꯁꯤ ꯌꯥꯅꯤꯡꯗꯕꯒꯤ ꯏꯅꯣꯠ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯗꯨꯅ ꯂꯩ ꯎ ꯑꯁꯤ ꯌꯥꯜꯂꯨꯔꯒ ꯑꯐꯕ ꯑꯣꯏꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯊꯥꯖꯗꯦ ꯎ ꯑꯁꯤꯒꯤꯗꯃꯛ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯃꯍꯥꯛ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯍꯦꯝꯕꯅ ꯑꯩ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯔꯣꯏ ꯁꯅꯥ ꯂꯩꯍꯧꯁꯤ ꯌꯥꯟꯕ ꯑꯩ ꯁꯦꯟꯒ ꯄꯥꯝꯖꯗ꯭ꯔꯤ ꯅꯈꯣꯏ ꯌꯥꯅꯤꯡꯕ ꯀꯅꯥꯅꯣ ꯑꯩꯗꯤ ꯌꯥꯔꯔꯣꯏ ꯁꯦꯟ ꯑꯁꯤꯁꯨ ꯂꯧꯕꯤꯍꯧꯔꯣ ꯇꯥꯗ ꯒꯣꯔꯣ ꯂꯩꯁꯦꯝ ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯝꯕ ꯄꯥꯠ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ ꯁꯦꯟ ꯃꯌꯥꯝ ꯑꯗꯨꯁꯨ ꯁꯤꯟꯅꯔꯝꯂꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯁꯦꯜꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯍꯩꯇꯣꯟ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯤ ꯀꯩꯗꯧꯒꯦ ꯃꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯄꯪꯉꯤꯔ ꯁꯤꯡꯉꯤꯔ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯖꯗꯦ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯂꯕ ꯁꯦꯟ ꯑꯁꯤꯕꯨ ꯃꯤꯔꯥꯏꯕ ꯃꯤ ꯑꯁꯤꯕꯨ ꯑꯁꯤꯡꯕ ꯃꯤ ꯅꯠꯇꯅ ꯇꯧꯔꯤꯅꯤ ꯈꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯅ ꯌꯥꯅꯕ ꯃꯄꯥꯡꯒꯜꯁꯨ ꯐꯩ ꯑꯗꯨꯅ ꯎ ꯑꯗꯨ ꯌꯥꯟꯕ ꯉꯝꯅꯤ ꯍꯣꯔꯥꯏ ꯑꯗꯨ ꯄꯥꯏꯔꯒꯗ ꯂꯦꯟꯕꯗ ꯀꯨꯏꯔꯣꯏ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯈꯜꯂꯝꯃꯤ ꯍꯩꯇꯣꯟꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯕ ꯍꯧꯖꯤꯛꯇꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯇꯪꯈꯥꯏ ꯒꯣꯔꯣ ꯑꯃꯗꯤ ꯂꯩꯁꯦꯡꯒꯤ ꯃꯐꯝꯗ ꯌꯦꯟꯅꯔꯤ ꯑꯅꯤ ꯑꯗꯨ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯕ ꯑꯗꯨꯗ ꯎ ꯑꯗꯨ ꯌꯥꯜꯂꯒ ꯂꯣꯏꯔꯦ ꯈꯜꯂꯝꯃꯤ ꯒꯣꯔꯣꯅ ꯇꯥꯗ ꯎꯔꯥꯏꯒꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯛꯆꯔꯒꯦ ꯇꯥꯗ ꯁꯅꯥ ꯀꯣꯟꯌꯥꯏꯒꯗꯣ ꯍꯜꯂꯨꯔꯅꯨ ꯆꯤꯟꯗ ꯈꯔ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯌꯥꯜꯂꯒ ꯂꯣꯏꯔꯦ ꯀꯣꯊꯗꯣꯏ ꯁꯔꯨꯛ ꯎꯁꯦ ꯍꯦꯛꯇ ꯌꯥꯜꯂꯒꯦ ꯍꯩꯇꯣꯟꯅ ꯅꯈꯣꯏꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯇꯧꯔꯣ ꯑꯩꯒꯤꯗꯤ ꯀꯔꯤꯃꯠꯇ ꯀꯥꯏꯗꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯁꯅꯥ ꯀꯣꯟꯌꯥꯏ ꯂꯨꯄꯥ ꯀꯣꯟꯌꯥꯏ ꯀꯥꯏꯅ ꯃꯇꯝ ꯃꯥꯡꯅꯕ ꯍꯦꯛꯇ ꯄꯨꯡ ꯃꯉꯥꯡ ꯃꯣꯏꯕꯨꯡ ꯈꯣꯡꯕꯗꯧꯅ ꯍꯦꯛꯇ ꯈꯣꯡꯖꯤꯜꯂꯣ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯗꯨꯅ ꯍꯦꯛꯇ ꯌꯥꯟꯊꯠꯂꯨ ꯒꯣꯔꯣ ꯑꯃꯗꯤ ꯂꯩꯁꯦꯝ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯄꯥꯏꯈꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯇꯞꯅ ꯂꯦꯡꯕ ꯎꯠꯄ ꯍꯧꯔꯛꯏ ꯅꯨꯡꯁꯤꯠꯀꯤ ꯂꯤꯔꯤ ꯂꯤꯔꯤ ꯑꯣꯏꯕ ꯁꯥꯎꯝ ꯑꯃꯗ ꯎꯅꯥ ꯑꯀꯪꯕ ꯀꯌꯥ ꯑꯃꯁꯨ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯁꯤꯠꯆꯤꯜꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯁꯤꯠꯆꯤꯜꯂꯛꯂꯤꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯃꯤꯠ ꯐꯥꯎꯕ ꯄꯥꯡꯕ ꯉꯝꯂꯛꯇ꯭ꯔꯤ ꯇꯞꯅ ꯁꯤꯠꯄ ꯅꯨꯡꯁꯤꯠ ꯑꯗꯨ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯏ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯗꯧꯅ ꯇꯧꯁꯤꯜꯂꯛꯏ ꯑꯀꯣꯏꯕ ꯑꯗꯨ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯤ ꯑꯊꯦꯡꯕ ꯑꯃꯝꯕ ꯑꯍꯤꯡꯒꯨꯝꯅ ꯏꯁꯨꯛ ꯁꯨꯛꯈ꯭ꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯑꯃꯒ ꯎꯅꯗ꯭ꯔꯤ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯀꯟꯅ ꯁꯤꯠꯄ ꯍꯦꯟꯃꯟꯈꯤꯕꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯟ ꯁꯥꯗꯨꯅ ꯆꯠꯄ ꯐꯥꯎꯕ ꯌꯥꯎꯔꯛꯏ ꯍꯩꯇꯣꯟꯅ ꯀꯩꯅꯤꯒꯦ ꯅꯨꯡꯁꯤꯠ ꯑꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯎꯌꯥꯂꯣ ꯅꯨꯡꯁꯤꯠꯁꯦ ꯁꯤꯠꯀꯦꯔꯥ ꯁꯤꯠꯂꯣꯏꯒꯦꯔꯥ ꯅꯣꯡꯁꯤꯅꯁꯨ ꯄꯨꯡꯃꯪ ꯃꯪꯁꯤꯟꯈ꯭ꯔꯤ ꯇꯥꯔꯝꯗꯥꯏꯒꯤꯔꯥ ꯅꯣꯡꯁꯦ ꯆꯨꯕꯨ ꯆꯨꯔꯕꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯃꯝꯕ ꯑꯁꯤꯁꯨ ꯐꯈꯤꯅꯤ ꯄꯨꯡꯀꯣꯛ ꯀꯣꯛꯈ꯭ꯔꯒꯅꯤ ꯄꯥꯈꯠꯀꯅꯨ ꯑꯩ ꯂꯩꯔꯤ ꯅꯈꯣꯏ ꯑꯅꯤ ꯎꯗꯣ ꯍꯧꯖꯤꯛꯃꯛ ꯌꯥꯜꯂꯨ ꯑꯩꯅ ꯍꯦꯟꯅ ꯁꯦꯟ ꯄꯤꯒꯅꯤ ꯍꯩꯇꯣꯟ ꯍꯥꯏꯖꯩ ꯍꯥꯏꯕꯇꯅꯤ ꯃꯍꯥꯛꯁꯨ ꯁꯟ ꯁꯥꯔꯒ ꯃꯆꯠꯂꯤ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯈꯥꯏꯗꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯇꯝꯁꯨ ꯅꯠꯇꯕ ꯑꯁꯤꯗ ꯒꯣꯔꯣꯒ ꯂꯩꯁꯦꯝꯒꯁꯨ ꯃꯈꯨꯠ ꯑꯗꯨꯗ ꯁꯤꯡꯖꯪ ꯑꯗꯨ ꯄꯥꯏꯔꯒ ꯎ ꯑꯗꯨ ꯍꯦꯛ ꯌꯥꯜꯂꯒ ꯂꯣꯏꯔꯤ ꯎꯔꯥꯏ ꯍꯛꯂꯒ ꯂꯣꯏꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯃꯄꯥ ꯑꯗꯨꯗ ꯌꯥꯟꯒꯤ ꯍꯦꯛ ꯇꯧꯕꯒ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯂꯥꯏꯅꯤꯡꯊꯧ ꯑꯃꯨꯗꯣꯟ ꯊꯨꯡꯂꯔꯤ ꯂꯥꯏꯅꯤꯡꯊꯧ ꯑꯃꯨꯗꯣꯟꯅ ꯑꯣ ꯀꯌꯥꯗ ꯍꯦ ꯇꯣꯡꯂꯤꯕ ꯇꯥꯏꯕꯪꯅꯣ ꯎꯔꯥꯏ ꯍꯛꯀꯗꯕꯒꯤ ꯍꯣꯠꯅꯔꯤꯕ ꯁꯅꯥ ꯀꯣꯟꯌꯥꯏ ꯍꯨꯟꯗꯨꯅ ꯃꯥꯂꯦꯝ ꯃꯥꯕꯨꯁꯨ ꯇꯥꯏꯗ ꯈꯪꯒꯅꯤꯗꯣ ꯎꯃꯪ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯇꯤꯛ ꯏꯌꯥꯏ ꯎꯃꯪ ꯎꯕꯨ ꯉꯥꯛ ꯁꯦꯟꯕ ꯇꯂꯥ ꯄꯥꯃꯦꯜ ꯋꯥꯡꯊꯣꯏꯕ ꯀꯌꯥ ꯑꯃ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯇꯥꯏꯕꯪ ꯅꯈꯣꯏꯅ ꯅꯅꯤꯡ ꯇꯧꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ ꯈꯪꯒꯅꯤꯗꯣ ꯁꯔꯤꯁꯨ ꯎꯃꯪ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯇꯤꯛ ꯏꯌꯥꯏꯁꯨ ꯄꯟꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ ꯄꯟꯊꯧ ꯅꯄꯥꯔꯤꯅ ꯀꯧꯕꯁꯤ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯈꯣꯡꯗꯣꯏꯔꯛꯂꯨ ꯄꯥꯔꯤ ꯅꯥꯛꯇ ꯂꯥꯏꯅꯤꯡꯊꯧ ꯈꯝꯂꯥꯡꯕ ꯃꯄꯥꯔꯤ ꯑꯃꯨꯗꯣꯟꯅ ꯀꯧꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯁꯅꯥ ꯂꯩꯍꯧ ꯃꯈꯣꯡ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯌꯧꯔꯛꯂꯤ ꯇꯥꯏꯕꯪꯅ ꯁꯤꯖꯤꯟꯅꯔꯤꯕ ꯌꯣꯠ ꯍꯥꯏꯕ ꯃꯈꯩ ꯑꯗꯨ ꯃꯥꯂꯦꯝ ꯂꯩꯔꯣꯜ ꯅꯨꯡꯗꯒꯤ ꯂꯥꯏꯅꯤꯡꯊꯧ ꯈꯝꯂꯥꯡꯕꯅ ꯄꯨꯊꯣꯛꯄꯅꯤ ꯃꯄꯥꯔꯤ ꯑꯃꯨꯗꯣꯟꯅ ꯀꯧꯕ ꯑꯗꯨ ꯇꯥꯔꯗꯨꯅ
ꯍꯧꯖꯤꯛꯇꯤ ꯃꯄꯥꯔꯤ ꯅꯥꯛꯇ ꯈꯣꯡꯗꯣꯏꯔꯛꯂꯤ ꯂꯥꯏꯅꯤꯡꯊꯧ ꯈꯝꯂꯥꯡꯕꯁꯨ ꯃꯃꯤꯠꯃꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯇꯥꯏꯕꯪ ꯃꯤꯇꯝꯄꯥꯟ ꯑꯩꯅ ꯄꯨꯊꯣꯛꯄ ꯌꯣꯠꯅꯤ ꯅꯈꯣꯏꯅ ꯄꯥꯏꯔꯤꯕ ꯁꯤꯖꯤꯟꯅꯔꯤꯕ ꯁꯤꯟꯖꯪꯁꯤꯡ ꯑꯗꯣ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯤ ꯍꯥꯏꯔꯒ ꯁꯤꯖꯤꯟꯅꯕ ꯌꯥꯔꯤ ꯍꯥꯏꯗꯨꯅ ꯎ ꯋꯥꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯄꯪꯌꯥꯟꯗ ꯌꯥꯟꯕꯗꯤ ꯇꯧꯍꯩꯗꯦꯗꯣ ꯇꯥꯏꯕꯪ ꯅꯈꯣꯏꯅ ꯄꯥꯏꯔꯤꯕ ꯌꯣꯠ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯊꯧ ꯏꯁꯤꯟꯅꯤ ꯍꯦ ꯁꯤꯡꯖꯪ ꯅꯌꯥ ꯄꯨꯝꯕ ꯑꯗꯨ ꯃꯌꯦꯡ ꯇꯥꯔꯣ ꯅꯌꯥ ꯂꯣꯏꯅ ꯀꯨꯝꯂꯣ ꯒꯣꯔꯣꯒ ꯂꯩꯁꯦꯡꯕꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯗꯨ ꯎ ꯑꯗꯨꯗ ꯍꯦꯛ ꯌꯥꯟꯕꯒ ꯎ ꯑꯗꯨꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯁꯤꯡꯖꯪ ꯃꯌꯥ ꯑꯅꯤ ꯑꯗꯨ ꯀꯨꯝꯂꯤ ꯃꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯗꯤ ꯎꯔꯝꯗꯦ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯔꯤ ꯍꯩꯇꯣꯟꯁꯨ ꯒꯣꯔꯣꯅ ꯀꯩꯗꯧꯔꯤ ꯁꯤꯡꯖꯪ ꯃꯌꯥꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯅ ꯀꯨꯝꯂꯦꯗꯅ ꯑꯁ ꯂꯩꯁꯦꯝ ꯎ ꯌꯥꯟꯕꯗ ꯆꯪꯗ꯭ꯔꯤꯁꯤꯕꯣ ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤꯁꯤꯕꯣ ꯏꯇꯥꯎ ꯅꯪꯒꯤ ꯁꯤꯡꯖꯪ ꯑꯗꯨꯅ ꯀꯝꯗꯧꯔꯤꯕ ꯑꯁ ꯑꯩꯒꯤꯁꯤꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯂꯩꯁꯦꯝꯅ ꯏꯇꯥꯎ ꯑꯩꯒꯤꯁꯨ ꯆꯪꯗ꯭ꯔꯤ ꯎ ꯑꯁꯤꯗ ꯌꯥꯟꯕꯗ ꯀꯩꯗꯧꯔꯕꯅꯣ ꯑꯁ ꯉꯁꯤꯁꯤꯕꯨ ꯅꯨꯡꯁꯤꯠ ꯑꯁꯤꯅꯒ ꯃꯔꯣꯟ ꯑꯃ ꯏꯁꯨꯛ ꯁꯨꯛꯄ ꯏꯃꯝ ꯃꯝꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯀꯤꯕꯨ ꯀꯤꯔꯦꯗ ꯇꯧꯔꯤꯁꯤꯡꯁꯤ ꯎꯕꯗ ꯇꯥꯗ ꯎꯁꯦ ꯌꯥꯟꯕ ꯆꯪꯗ꯭ꯔꯦꯗ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯁꯤꯡꯖꯪꯁꯤꯡ ꯑꯁꯦ ꯃꯌꯥ ꯂꯣꯏꯅ ꯀꯨꯝꯂꯦ ꯍꯩꯇꯣꯟꯅ ꯀꯩꯅꯣꯅꯦ ꯉꯁꯥꯏꯗꯒꯤ ꯅꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯁꯤꯡꯖꯪ ꯑꯗꯨ ꯈꯨꯗꯛ ꯑꯁꯤꯗ ꯃꯌꯥ ꯀꯨꯝꯕ ꯍꯧꯅꯕ꯭ꯔꯥ ꯅꯣꯏꯁꯤꯗꯤꯕꯀꯣ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯌꯥꯝꯅ ꯉꯥꯡꯅꯩ ꯈꯖꯤꯛ ꯈꯔꯥꯛꯇ ꯑꯩꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯅꯥ ꯂꯩꯍꯥꯎꯁꯤ ꯌꯥꯟꯗꯕ ꯌꯥꯗꯕꯅꯤ ꯁꯤꯡꯖꯪ ꯑꯗꯨ ꯌꯥꯗ꯭ꯔꯒꯅ ꯍꯣꯔꯥꯏ ꯑꯁꯤꯅ ꯂꯦꯜꯂꯣ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯒꯣꯔꯣꯅ ꯍꯣꯏ ꯂꯦꯜꯂꯒꯦ ꯍꯣꯔꯥꯏ ꯑꯁꯤꯅ ꯍꯣꯔꯥꯏ ꯑꯁꯤꯗꯤ ꯃꯌꯥꯁꯨ ꯊꯧꯕꯅꯤ ꯍꯣꯔꯥꯏ ꯑꯁꯤꯅ ꯂꯦꯟꯕꯗ ꯀꯨꯏꯅꯗꯤ ꯆꯪꯉꯣꯏꯗ ꯀꯥꯟꯅꯔꯣꯏ ꯂꯩꯁꯦꯝ ꯅꯨꯡꯁꯤꯠ ꯑꯁꯤꯁꯨ ꯑꯁꯨꯝ ꯀꯟꯕ ꯍꯦꯟꯖꯤꯜꯂꯛꯏ ꯂꯩꯍꯥꯎꯁꯤ ꯃꯈꯣꯡ ꯃꯄꯥ ꯑꯁꯤꯗ ꯂꯦꯜꯂꯁꯤ ꯂꯩꯁꯦꯝꯅ ꯍꯣꯏ ꯏꯇꯥꯎ ꯂꯦꯜꯂꯁꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯍꯣꯔꯥꯏ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯦꯟꯒꯗꯕꯒꯤ ꯆꯪꯉꯛꯄꯒ ꯂꯥꯏꯅꯤꯡꯊꯧ ꯈꯝꯂꯥꯡꯕꯅ ꯍꯦ ꯍꯣꯔꯥꯏ ꯅꯪꯒꯤ ꯅꯌꯥ ꯄꯨꯝꯕ ꯑꯗꯨ ꯀꯨꯝꯂꯣ ꯇꯂꯥ ꯄꯥꯃꯦꯜ ꯋꯥꯡꯊꯣꯏꯕ ꯁꯅꯥ ꯂꯩꯍꯥꯎ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯌꯥ ꯑꯗꯨꯅ ꯇꯂꯥ ꯃꯥꯕꯨ ꯁꯝꯅꯥ ꯃꯐꯩ ꯑꯃꯠꯇ ꯐꯥꯎꯕ ꯁꯣꯛꯄ ꯉꯝꯂꯅꯨ ꯍꯦ ꯍꯣꯔꯥꯏ ꯌꯣꯠꯄ ꯄꯨꯊꯣꯛꯂꯤꯕ ꯆꯒꯦꯝ ꯁꯥꯏꯕ ꯑꯩꯅꯤ ꯍꯣꯔꯥꯏ ꯅꯪꯒꯤ ꯅꯇꯤꯛ ꯅꯌꯥ ꯄꯨꯝꯕ ꯑꯩꯅ ꯂꯧꯁꯤꯜꯂꯕꯅꯤ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯗ ꯍꯣꯔꯥꯏ ꯃꯌꯥꯝ ꯄꯨꯝꯕ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯌꯥ ꯀꯨꯝꯈ꯭ꯔꯤ ꯍꯣꯔꯥꯏ ꯑꯗꯨꯅ ꯍꯟꯗꯛꯃꯨꯛꯁꯨ ꯂꯩꯍꯥꯎ ꯑꯗꯨ ꯂꯦꯟꯕ ꯆꯪꯗ꯭ꯔꯤ ꯑꯅꯤ ꯑꯗꯨ ꯂꯦꯟꯅꯕꯗꯤ ꯀꯟꯅ ꯍꯣꯠꯅꯩ ꯍꯟꯖꯤꯟꯅ ꯒꯣꯔꯣ ꯑꯃꯗꯤ ꯂꯩꯁꯦꯝ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯣꯔꯥꯏ ꯑꯗꯨ ꯃꯌꯥ ꯀꯨꯝꯂꯤ ꯍꯥꯏꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯟꯗꯛꯁꯨ ꯈꯪꯂꯕꯅꯤ ꯃꯃꯤꯠꯇꯃꯛ ꯌꯦꯡꯅꯩ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯑꯃꯨꯛ ꯍꯩꯇꯣꯟꯗ ꯍꯥꯏꯔꯨꯔꯒ ꯈꯗꯥꯡ ꯊꯥꯗꯔꯛꯂꯒꯅꯤ ꯑꯗꯨꯅ ꯈꯗꯥꯡ ꯊꯥꯗꯕ ꯑꯗꯨ ꯌꯥꯝꯅ ꯇꯥꯅꯤꯡꯂꯝꯗꯦ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒ ꯁꯦꯟ ꯐꯪꯗꯗꯅ ꯇꯣꯛꯄ ꯇꯥꯔꯤ ꯑꯗꯨꯅ ꯍꯦꯛꯇ ꯂꯦꯜꯍꯧꯔꯁꯤ ꯍꯦꯛꯇ ꯌꯥꯜꯂꯒ ꯂꯣꯏꯔꯤ ꯅꯝꯐꯨ ꯁꯥꯐꯨꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯍꯩꯇꯣꯟꯅ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯉꯝ ꯇꯥꯟꯕ ꯇꯥꯏ ꯑꯗꯨꯝꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯒꯕꯨ ꯀꯩꯗꯧꯕꯒꯤꯅꯣ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯖꯣꯔꯣ ꯊꯥꯗꯔꯣꯏꯗꯕ ꯅꯈꯣꯏ ꯑꯅꯤꯗ ꯅꯁꯤꯡꯀꯥ ꯐꯨꯗꯣꯛꯎ ꯑꯁꯤ ꯃꯉꯥꯏꯔꯤ ꯅꯣꯡ ꯑꯁꯤꯁꯨ ꯃꯔꯣꯟ ꯑꯃ ꯃꯪꯁꯤꯜꯂꯛꯏꯕ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯃꯔꯣꯟ ꯑꯃ ꯍꯩꯇꯣꯟꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯃꯈꯣꯏ ꯑꯅꯤꯅ ꯁꯅꯥ ꯂꯩꯍꯥꯎ ꯑꯗꯨ ꯃꯤꯀꯨꯞ ꯈꯔꯗ ꯃꯉꯥꯏꯔꯤ ꯄꯨꯡꯃꯪ ꯃꯪꯍꯟꯕ ꯄꯨꯡꯇꯥꯡ ꯇꯥꯍꯟꯕ ꯉꯝꯂꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ ꯑꯅꯤ ꯑꯗꯨ ꯍꯨꯃꯥꯡꯅ ꯇꯞ ꯇꯥꯏꯅ ꯆꯨꯔꯤ ꯍꯨꯃꯥꯡꯅ ꯇꯞ ꯇꯥꯏꯅ ꯁꯧꯔꯤ ꯂꯦꯂꯤ ꯍꯥꯏꯖꯕꯗꯅꯤ ꯁꯅꯥ ꯂꯩꯍꯥꯎ ꯑꯗꯨꯗꯤ ꯃꯆꯤ ꯑꯃꯠꯇ ꯐꯥꯎꯕ ꯂꯦꯡꯂꯝꯗꯦ ꯃꯁꯥ ꯑꯗꯨ ꯇꯞ ꯇꯥꯔꯤ ꯍꯣꯔꯥꯏ ꯑꯗꯨ ꯂꯦꯟꯕꯗ ꯑꯗꯨꯕꯨ ꯑꯅꯤ ꯑꯗꯨ ꯁꯦꯟ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯂꯦꯜꯂꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯂꯥꯏ ꯈꯔ ꯑꯃꯁꯨ ꯏꯟꯕ ꯍꯧꯔꯛꯂꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯈꯪꯂꯝꯗꯦ ꯍꯩꯇꯣꯟꯗꯤ ꯂꯦꯞꯂꯝꯕꯗꯒꯤ ꯋꯥꯔ ꯃꯥꯜꯂꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯐꯝꯊꯈ꯭ꯔꯤ ꯑꯅꯤ ꯑꯗꯨꯗꯤ ꯁꯣꯔ ꯇꯠꯄ ꯃꯈꯩ ꯁꯅꯥ ꯂꯩꯍꯥꯎ ꯑꯗꯨ ꯂꯦꯜꯂꯤ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯧꯅ ꯃꯔꯤꯡꯖꯦꯜ ꯑꯗꯨ ꯐꯨꯗꯣꯛꯄ ꯑꯗꯨ ꯎꯕꯗ ꯂꯥꯏꯁꯤꯡ ꯑꯗꯨ ꯁꯥꯎꯕꯅ ꯂꯣꯏꯔꯤ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯄꯤꯁꯥꯇꯥꯎꯁꯨ ꯌꯧꯔꯔꯤ ꯂꯥꯏꯅꯤꯡꯊꯧ ꯄꯤꯁꯥꯇꯥꯎꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯇꯥꯅꯕ ꯂꯥꯎꯔꯛꯏ ꯍꯦ ꯇꯥꯏꯕꯪ ꯑꯄꯪꯕ
yaroidaba thabakta aduk yamna hanjin hanjin khumang chokshiliba karigino hotnariba adu karigino nakhoina haijariba nakhut nasa mahi ponmak ngasidagi mangbu oiro laining thok pisatau aina nakhoigi nakhut nasa haiba adu loinamak lokshilabani umang laibu thausawa sadaba ugi mamal khangdaba uri upalbu kaisu leitana khanbadi nakhoi ngasidagi ukanga pangkak oiro laisembana tabra itaw hausikta nipa amana aikhoida laurliba ado kaino mana nganglibasing adubo itaw gorona khangdida itaw umang asida lai thuklabra khangdi adumna ngangnari horai adu mayai thigangda tekli ani adu hausikta lelamba adu matau kramna tekli banu khallubada punga ngakri kamdongna horai adu tekli banu khallubada nungsit adu su uru laina silai maikai salai khangdana sitpa horai uful waiful marai una wana sing aduna tasinduna makhoi ahumna leiba maikai adomda sichinba horai matam aduda kha maikai bunga liba khana chawba wangbre ungam ama tongduna nungsitki mamang thaduna lai khangani do sanale homa bu yange hotnabadi asibagi lai lainung thongarul aigi iti khangal lagi do khwaidigi matik leiba laing thau leirima kaya amasu mafam aduda ikoi sinduna haujikti laikre haisnam phaudam bisu thunglari hairiba lairimbi asi moirangkhom imphal turen kina nongchup thangba maikaida yashkul ga tainana lali lairimbi asi haisnam sagaina lali haisnam makhaina chahi khudingi laimom phaumagi saruk tamlaga maidingu lairing charai rongbagi hangtaktagi lalai lairimbi asi phoibigi langoni sanale hau asibu kalluragi haiduna lairimbi asina nongchup maikaida sanale hau asibu ngaktuna laikri matik leiba lairimba kaya asigi manungda lain thau lai wangba lamle lamdai lamnungsi imphal turengidi mapa lamlin khuraida leiriba lain thau lai wangbasu thunglari lain thau lai wangba asigi maming asi ahanbada luwang yang khuba asi haiduna kaurammi matik leiba lain thau mahaksu asawbana loiri tambo oiba ahum adu cheibi cheiting pigi lepli umang lai matik khangalagi haiduna akan manungsit marak aduda makhoidi mamit fauba pangmangam silaktri awang sitmai khunda leibi kaujing leima lairimbi su haujikti thunglari asida sunatna thaubalda leiriba arong turel mapalda umang lai oina latuna leiriba arong ningthausu yausilakli arong ningthau khuman salaigi laini thawal tumsingda khundaba lainthau mahak thunglari isingi lai oina khoiramnariba wangbrengi sakai amani launariba ikop ningthausu thunglari ikop ningthau patkoi adung ngak sinduna mapu oiduna soi saduna nga phabagi thabakta makok oiduna lusingba misak adubu ikop ningthau kawi lainingthau asina khangabo usiwa mayang imphal khongjom sapam singda konduna lei ikop ningthau khana chawbu wangpurelgi chawda nongdani laimel singi manungda matik leibi lairimbi ima laimel sidabgi sayon oibi sapha bisu thunglari hai sakta atia yaibil sidabana masanau laimarel laisirel laipulbiga khunda khiba matam aduda atia yaibil sidabana pisum chingda matam khara khunda duna laiki haigi saki matamda atia yaibil sidabana nohum sang haibadi kaburudagi pisum singda laklaga matam khara layrammi pisum sing haibadi nungsitlam haibadi nongsup maikaiki sup yungduna leibaki thongnifam mafamni aduna saphabi imabu pisum lairimbi kauna mafam asida latki chichilakriba akanba nungsit aduna haujikti laing thau lairimbi kayagi matik mayai aduna hengalakli nungsit adugi mayai adu akoiba adudagi lairimbi kayagi apunba khonjel amata oina lauba horakli khonthang yaina makhoi ahum adu tanaba haiduna hai taibang inung saw yaidaba loibi sing sangna pu masida hauriba nungpok panthoibi masaikon tala pamel wang thoiba sana lehau tala magi uringkol pamel magi uthaukon tala ma bu yangi haina ninglabadi nasanau adu laithung pakpa soiroidu
ꯑꯔꯦꯝꯕꯗ ꯄꯨꯟꯁꯤ ꯆꯤꯡꯖꯦꯟ ꯑꯗꯨ ꯂꯃꯈꯥꯡꯗ ꯃꯥꯡꯕ ꯇꯥꯔꯤ ꯎꯃꯪꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕ ꯎꯃꯪ ꯂꯥꯏ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯅꯄꯥ ꯂꯥꯏ ꯑꯍꯛꯄ ꯅꯄꯨ ꯂꯥꯏ ꯑꯔꯨꯕ ꯑꯩꯈꯣꯏꯕꯨ ꯊꯧꯁꯥꯗꯕ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯂꯕꯗꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯑꯃꯪ ꯌꯥꯏꯊꯣꯡ ꯀꯨꯝꯒꯗꯅꯤ ꯇꯂꯥ ꯑꯃꯅ ꯍꯧꯕꯗ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯂꯝꯒꯅꯤ ꯅꯈꯨꯠ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨ ꯊꯦꯛꯄꯗ ꯊꯦꯛꯉꯝꯂꯣꯏ ꯆꯠꯂꯣ ꯆꯤꯡꯂꯧ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯌꯦꯡꯅꯤꯡꯗ꯭ꯔꯤ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯤꯡꯂꯕꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯋꯥꯔꯤ ꯑꯁꯤꯒꯤ 13 ꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡꯁꯤ ꯂꯣꯏꯁꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯃꯣꯠꯁꯨ ꯀꯃꯦꯟꯇ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤꯒꯤ 13 ꯁꯨꯕ ꯁꯔꯨꯛ ꯈꯨꯗꯣꯜ ꯇꯝꯖꯔꯛꯈꯤ